Shija Hospitals and Research Institute Private Limited na sinduna nga sidagi Houdona tha asigi kontra fauba Chatthagadaba free Opd Consultation ki program Houdokkhre. Houdopagi tor maduga mari lenana Shija Hospitals ki Managing Director cum Chairman Khundongbam Palin hai ngasi Houdokliba free Opd Consultation asi nongmada mioi lising ama yengna ba pandam thamle lem na laying bagi thoram asida atopa department singi oina patient chahum gi mathakta laying ba hokre mit nungai taba mioi yangkhai na hozik fawu gi oina yengle OPD gi consultation kok free oibata natana diagnostic ta chada tara manga discount pire surgical gi oina su chada tara amadi immunization toba gi su chada tara discount pire handak jahi gi oina achoba achievement amasu fangle north eastern india gi manungda leiba Medical College amadi hospital singi manungda Shija Hospital na ahanba oina NFVH accredited su asi fangle Eastern India gi oina state tara humdoi gi manungda ani subada leire ngasidagi Houdona chayol ani chupna Chatthagadaba free OPD consultation asida relief camp ta leiriba mioi sing amadi lamdam asida leiriba miyam na su lemna layang bagi khudong chaba si lobiyu amadi hospital asina su afaba makhal gi layang pi na bakana hotnari haina su Dr. Palin na phongdoke Maruina free OPD consultation tawagi maramsi ajik laiba lebaki issue mayam si yengba ding thakta ai mayam si loina ko na baina akoina tawjabani akoi diagnosis ta 15% ko discount thami aduga surgical procedure tawbata ga su 10% aduga hita ka immunization da akoi 10% wo discount tawjaba ai ba si da ji manipur gi laiba praja singna sija da yengning ba kanguna aji ku dong sa lobina ba koi tawjabani yarikai protocol gi makhada anabasingsta afaba makhalgi layin pina bakoi khonajabani adana laiba district khudi maki maruina bheri district maya tai di latok laksing dongja da laimina maru interior da laiba mayam sinu su pausi khambiraga di laaga natagana koi call center da pau phonaraga maru laknaba aiba department mayam sida yengnaba dongja ba broad specialty yaure super specialty yaure ada punamaksi kulong jab long bi yani